Em Rồi ra. Ngon. 이 가당면 원하는 하디요. 미스 가당데 파버 깨는도. 머리도 파 사다 빼야. 미드 빼야다. 미드 짱그래. 아. 그러지 마. 역시네 코인 불라지 맘. 하이노 방 똑디네 마도. मैंने कमेंट रिक्वेस्ट तो पने बा हैनो गा थुमो कना मु साबिरो हैनो मैम हैनो सिले डीएस के ने औदगी हैनो सिम हैनो मैम सिम हैनो जे मी एंड तो बियो बियो फजत्र औदि सिना अमुन से डीएस के मुन मने बा सिदि सो फा हाबि कनो ने बा लेक पने बा सिदि लेक पने सो तो वे सिना अपान मने खो सि डीएस की पाले तो खो जो पाले खोइना अमतंग पाले हैनो तो अदो औदि मुला कान जागा दमने तो अदे सिम हैनो मैम सिले तो इना अखाई बने और थुम मोरक से थुमने मोरक ने और चिनी जी मैम पेस्ट हाबि पाउडर ग्राइंडर त खाइ दुगा लोरे से मैम सिले तो हाउ हाउ के मिना से मैम दो आइदि कयोने मैम ना खोइ से अहान ब यिंग बि बुनि सिना लाइक सब्सक्राइब तो मैम अदो बेल आइकन जुने बिरम ए मैम सब हम तो साबि हेलो सेमिनो जे चियान त खाइ ओ खाइ जे का तदि माना रो खान थुम खान सा ऐसे अहाम त खरक ब्रेन खल जे काम पुथोरे औ द पुथोपुजिदा आदा खजे कइनो ने जनी कइनो करी कइनो मोइदा जे कइनो थुंगु मोगो तो चाबन खले ला को कान हजि हाय कान खाने चिनी तो काउन तो जे मैम सी सो इन बिलो या अरे मैम हिनो चाबजे अखोना खोनि डेली रूटीन ने हाबि नुति गुदिंग चाइबा हिनो जे दो साइड पाले हिनो गय लोसिन खले तो ए मैम 사이 그는데 이거 보지 타임 필요 मजाले सागे đi rồi để gọn làm sao nhé nhưng mà nếu ông muốn một sao về mà yak cho xong nhầm hay thay từ từ yak chung mà khi ông đã xong nhầm bạ mẹ tụng brush đầu bây giờ mấy khai sạp bên ngoài thì bị gió thì tụng nằm thở ra cái tôi khả năng phải giờ bài việc đi ta siêu em phải giờ mà rồi xa ra cái thì em để thua game này tôi hỏi ra vâng
아니다. 시샤를 파이달라디. 잠깐만. 응? 시샤를 파이달라디 와 또. 여기 나도 이리 다 해. làm quay gì đi 그 다음에 rồi ăn thua gì đi 이제 좀 시작해. làm sao mày I can't see you anymore cấm tôi chỉ điểm được một chiếc khớp gì thế? ừ mà mới họcตัวเองมีแบบเดียวก็เสียจะได้ป้าเลยก็นี่ให้ได้ป้าเลยแบบเชื่อมันเลยติ้งจุดกำจัดเดี๋ยวแม่มันตาหน้าไปที่โน่นเนี่ยก็เลยใกล้อยู่นะตัวเอาไว้แม่ยาคุมเนี่ย이제 가당면 원하는 하디야 미스 가당데 파바케노도 머리도 파 사다 빼야 하려 나리시 เย่ยาคุมเนี่ย 야구 뭐 강제 면도 요살하게 지국대 아 생각돼 시탐은 김도 들어내다 스면 뭐 사오지 파는 거 걔도 시 아무지 아무것도 싸게 도망도 싸게 사래 분명히 우리가 살면 돼 배. 엄마? 남들의 아버지 안 집에 매매 너 이제 그 사람이네 대봉이 마우스야 되지 민트 짱 그래 와 이제 먹게 nga chị khơi đâu mà chị chị xin mời ông ơi ta cái nào đó
ꯖꯦ ꯈꯨꯠꯇꯣ ꯂꯩꯃꯥꯏ ꯍꯧꯖꯤꯛꯁꯦ ꯃꯤꯠꯇ ꯃꯣꯔꯣꯛ ꯑꯁꯨꯕꯗꯣ ꯐꯩꯗꯤ ꯇꯧꯔ ꯆꯤꯟꯗꯤ ꯇꯧꯕꯗ ꯆꯪꯉꯒ ꯍꯥꯏꯃꯣꯛ ꯁꯥꯒꯠꯂꯦ ꯃꯤꯠꯁꯦ ꯑꯗꯨ ꯃꯌꯥꯝ ꯃꯥꯏ ꯇꯥꯊꯣꯛꯎꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯈꯖꯤꯛ ꯁꯤꯖꯟꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯔꯛꯄꯩ ꯆꯥꯔꯦꯕ ꯑꯗꯣ ꯉꯁꯤꯁꯦ ꯅꯍꯥꯟꯒꯩ ꯆꯥꯅꯕ ꯍꯥꯏꯗꯤ ꯆꯥꯅꯕ ꯍꯣꯠꯅꯕꯅꯦꯕ ꯆꯥꯗꯦ ꯆꯥꯗꯕ ꯍꯥꯏꯗꯤ ꯃꯦꯝ ꯆꯥꯏꯕ ꯈꯣꯠꯄꯗꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗꯤ ꯆꯥꯗꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯄꯨꯔꯥ ꯍꯔꯥꯎꯔꯦ ꯍꯥꯏꯕꯗꯤ ꯌꯥꯁꯦ ꯌꯥꯔꯛꯇꯒ ꯆꯪꯉꯦꯕ ꯑꯩꯈꯣꯏꯗꯤ ꯍꯩꯅꯧꯁꯦ ꯑꯃ ꯄꯥꯜꯂꯦ ꯃꯅꯤꯡꯗ ꯍꯥꯏꯕꯗꯤ ꯀꯩꯅꯣꯅꯦꯕ ꯍꯩꯅꯧꯁꯦ ꯁꯥꯃꯨꯛꯇꯪ ꯆꯥꯎꯋꯦ ꯄꯤꯛꯑꯦꯕ ꯑꯗꯣ ꯊꯨꯝꯗꯤ ꯌꯥꯝ ꯊꯨꯝꯕ ꯑꯗꯣ ꯉꯥꯅꯨ ꯃꯈꯣꯟꯗꯁꯨ ꯄꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯁꯪꯉꯤ ꯍꯥꯏꯗꯤ ꯐꯖꯅ ꯁꯤꯟꯕꯗꯣ ꯉꯥꯅꯨ ꯃꯈꯣꯡꯒꯤꯗꯣ ꯁꯨꯝ ꯁꯥꯡꯕꯤꯗꯣ ꯀꯩꯅꯣ ꯑꯗꯥꯏꯃꯨꯛ ꯁꯥꯡꯗꯦ ꯑꯗꯣ ꯈꯔꯗꯤ ꯑꯗꯨꯝ ꯁꯥꯡꯉꯛꯇꯤ ꯑꯗꯨꯝ ꯁꯥꯡꯉꯦ ꯊꯩꯃꯨꯛ ꯁꯥꯡꯕꯅꯦ ꯑꯗꯣ ꯄꯤꯛꯉꯥꯏꯗꯤ ꯐꯖꯅ ꯁꯤꯜꯂꯦꯕ ꯑꯗꯣ ꯃꯨꯜꯂꯀꯥꯟꯗ ꯃꯁꯤꯡ ꯐꯖꯅ ꯌꯥꯎꯔꯒ ꯊꯨꯝꯕ ꯑꯗꯣ ꯁꯤꯗꯤ ꯃꯤꯉꯣꯟꯗꯩ ꯅꯤꯅꯤ ꯍꯣꯏꯗꯤ ꯄꯤꯔꯛꯄꯅꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗꯩ ꯅꯤꯅꯤ ꯍꯣꯏꯗꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯕꯦꯜ ꯑꯥꯏꯀꯣꯟꯁꯦ ꯅꯝꯕꯤꯔꯝꯃꯣ ꯃꯥ ꯃꯤꯠꯁꯦ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯈꯞ ꯇꯧ ꯂꯩꯕ ꯐꯔꯣ ꯑꯗꯣ ꯐꯔꯣꯏ ꯈꯪꯉꯦ ꯌꯥꯔꯦ ꯍꯥꯏꯗꯤ ꯆꯤꯟꯅ ꯅꯪ ꯃꯣꯔꯣꯛ ꯁꯥꯕꯅ ꯀꯃꯥꯏꯅ ꯇꯧꯗꯅꯣ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣ ꯅꯝꯃꯔꯁꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ